Ngarang nungthil Mahabali kabui khul mapada chenba Imphal Turel da lupkhiba angang nupi macha ani gi manungda ama phangba ngamdana leiri thibagi thabak kanna chathari. Assam Rifles amadi More Police ki kanguna Myanmar macha ama lupa lakh 10 rong ki maman oigedaba WY tablet ka konana phagat pangamkhre. Chief Minister N Biren na chair lauduna pangthokhiba cabinet mifamna landam asida ikang thokle haina lauthoknaba recommend tawkhibada laumi singna thagat pa phongdok narakle. Manipur Update and Unlimited Walking Club na sinduna Nipalak Suba Mission Green Manipur gi makhada lamjingbaira Robin Hood ki ningsing khubam oiriba nongmaijing chingi akoibada ngasi uchara sing thakre. Jiri Bangi Lakhipur da lengak na lupa lakh kaya changna sakhiba bus terminus amadi Chandrapur da sakhiba public guest house ngasi phawba loisinba ngamdana leiri maikai adong gi miyam na penadri. Hauzik chathariba naga gi santi gi wari asi chahi asi gi manungda soidana loisalagani masimak aihakna chama da chama thajai haina Nagaland gi governor gi charge puringaida ngarang PB Acharya na haikre. Assam da Japanese encephalitis na laikidaba miyoi masing chama ga ama sukre. Hauzik leina asina maram oiduna miyoi chamri ga kunthra mapan laikanari. Assam da ising isau na maram oiduna khungang lising mari da leiba miyoi million manga dasmik ani awaba mayoknari. Adugi manungda angang million ama dasmik humdrani thoi yauri.